ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯔꯥꯕꯣꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯋꯥ ꯑꯅꯤ ꯉꯥꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯍꯪꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯃꯆꯤꯡ ꯂꯩꯅ ꯊꯦꯡꯅꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯂꯣꯖꯤꯀꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ ꯊꯥꯏꯔꯣꯏꯗ ꯀꯦꯟꯁꯔꯒꯤ ꯀꯦꯁ ꯂꯥꯈ 5,50,000 ꯔꯣꯝ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯑꯃꯦꯔꯤꯀꯟ ꯑꯣꯟꯀꯣꯂꯣꯖꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯕꯥꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯅ ꯐꯣꯡꯗꯣꯛꯂꯤ꯫